mayambu kurumjari masi topic si koi mayamna aina khwaide taabda nuwaitaba amakak mayamda share tawjage taabda nuwaitrise koigi angang pokpugi warini angang pokpuse koigi haujikanti IVF habra du loi tawnare haide natural gi process sida angang oiba ngamdaba adagi angang sibagi masingsu yam helle hauji puknungda siba haitare pokpudagi puknungda sibasina henna masing yamabagi maongda leirewa hauji ado aikoi miubna khangdaba haiba tare process ama kaleba sigi process se mayamsu khangbiyu masi yamna phaba punsigi koigi generation wise generation muttana nabagi process se si anamna khangdre khangdri se karino ham tamjida koigi thawai gi khongchat neba thawai gi khongchat se thawai se koigi taibong miugi koi nupi gi puk manung sida angang khaw sida angang se sange spam je sange kan sida angang su oir ka doine ko angang se spam je sang kan angang ki hakchang se han sagal le angang je sagal la kan da koigi bihun yaw yaw da ba na koigi hospital da machine na taroga loi yeng nei ba ju ado doctor ke su request to jari sigi concept se kitang leibiyo koigi class 12 loiraga MBBS tharaga natragana kenogi magi entrance exam da tharaga MBBS pass tawraga PhD tawraga maduda takla iba potudi chahi kudingi dum taktana dum lairba pone lairik tagi jawba poteba experience no 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 field chang kanda phangjawe adugi experience khara taami tusu lairik tagi lawthokpa plus experience tu takpane adubu nature ki oiba para sidi noi ki ta ibam la yawriba adu kino tu yawroi haidi karamaindar ga form dawrino thawai ki maramda nainaba natte nainaba natabnina ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯕꯣꯗꯤ ꯄꯥꯔꯠꯁꯤꯗ ꯐꯪꯁꯟ ꯍꯦꯛ ꯇꯧꯔꯛꯇꯕ ꯃꯇꯝꯁꯤꯗ ꯁꯤ ꯑꯉꯥꯡꯁꯤ ꯁꯤꯔꯦꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯒ ꯑꯉꯥꯡ ꯂꯧꯊꯣꯛꯄ ꯑꯃ ꯀꯟꯅ ꯆꯠꯅꯔꯤꯕ ꯁꯤ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯄ꯭ꯂꯁ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯛꯄꯗꯣ ꯌꯥꯝꯅ ꯐꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅꯅꯕ ꯍꯣꯠꯅꯖꯕꯅꯦꯕ ꯗ ꯇꯦꯛꯅꯣꯂꯣꯖꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯒꯤ ꯑꯣꯏꯕ ꯀꯣꯟꯁꯦꯞ ꯈꯔ ꯂꯩꯖꯔꯤꯕ ꯑꯗꯨꯒꯤ ꯀꯣꯟꯁꯦꯞꯇꯨꯒ ꯑꯦꯗ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔ ꯀꯩꯁꯨ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯍꯥꯠꯄ ꯑꯉꯥꯡ ꯍꯥꯠꯄ ꯗꯣꯛꯇꯔ ꯑꯗꯨ ꯑꯣꯏꯔꯣꯏ ꯑꯉꯥꯡ ꯍꯥꯠꯄ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏꯒꯤ ꯊꯥ ꯁꯨꯗꯅ ꯑꯉꯥꯡ ꯃꯤꯍꯨꯟ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯂꯧꯊꯣꯛꯏꯁꯤꯡꯁꯦ ꯁꯣꯏꯔꯦꯟ ꯉꯥꯛꯇ ꯑꯣꯜꯂꯕꯅꯦꯕ ꯑꯉꯥꯡ ꯁꯣꯏꯔꯦꯟ ꯍꯥꯏꯁꯦ ꯊꯥꯏꯅꯗꯤ ꯁꯣꯏꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯏꯔꯦꯟ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇ ꯂꯝ ꯑꯃꯗ ꯐꯨꯝꯃꯒ ꯂꯩꯅꯩꯅ ꯑꯗꯨꯒꯤꯗꯨꯗ ꯑꯍꯤꯡ ꯊꯦꯡꯀꯥꯟꯁꯤꯗ ꯊꯥꯡꯖꯒꯨꯝꯕ ꯑꯗꯒꯤ ꯅꯨꯃꯤꯠ ꯑꯀꯟꯕ ꯑꯗꯒꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯉꯥꯡꯈꯩꯗꯣ ꯄꯔꯦꯡ ꯁꯥꯅ ꯆꯠꯂꯒ ꯊꯥꯕꯜꯒ ꯆꯣꯡꯉꯝꯃꯤ ꯑꯗꯒꯤ ꯃꯊꯨꯟ ꯊꯣꯛꯇꯣꯏꯅꯤ ꯂꯣꯏꯅꯃꯛ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ ꯄꯔꯦꯡ ꯁꯥꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡꯗꯣ ꯊꯥꯕꯜ ꯆꯣꯡꯉ ꯂꯩꯔꯝꯗꯣꯏꯅꯤ ꯑꯗꯩ ꯃꯃꯥꯏ ꯃꯃꯤꯠꯇꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯕ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯛꯏ ꯉꯥꯛꯇꯅꯦꯕ ꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯟꯙꯕꯤꯁ꯭ꯋꯥꯁꯔꯣꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯔꯦꯕ ꯁꯤ ꯍꯧꯖꯤꯛꯁꯨ ꯂꯩꯕꯅꯤ ꯑꯉꯥꯡ ꯍꯦꯛ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯉꯥꯡꯁꯦ ꯄꯣꯛꯑꯀꯥꯟꯗ ꯑꯗꯨꯗ ꯃꯇꯨꯡꯗ ꯁꯤꯕꯅ ꯑꯅꯝꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯄꯣꯠꯁꯤꯗꯤ ꯃꯤꯍꯨꯟ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯂꯧꯊꯣꯛꯄꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯁꯦ ꯃꯁꯤ ꯈꯤꯇꯪ ꯉꯥꯏꯕꯤꯌꯨ ꯑꯉꯥꯡ ꯃꯤꯍꯨꯟ ꯐꯪꯗ꯭ꯔꯒ ꯑꯉꯥꯡꯗꯣ ꯁꯤꯕ ꯅꯠꯇꯦꯕ ꯑꯉꯥꯡꯗꯣ ꯁꯤꯔꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯦꯆꯤꯟꯗ ꯌꯦꯡꯉꯀꯥꯟꯗ ꯃꯤꯍꯨꯟꯁꯤ ꯆꯣꯡꯗꯦ ꯍꯥꯏꯔꯒ ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯑꯁꯦ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯁꯤꯒꯤ ꯀꯣꯟꯁꯦꯞ ꯑꯃꯈꯛ ꯃꯁꯤꯗ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯁꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯟꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤ ꯑꯃꯈꯛ ꯂꯩꯕ ꯊꯋꯥꯏꯒꯤ ꯖꯔꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄꯁꯦ
ꯑꯩ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕꯁꯦ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕ ꯊꯋꯥꯏꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯗ ꯄꯨꯛꯅꯤꯡꯗ ꯆꯪꯉꯀꯥꯟꯁꯤꯗ ꯄꯣꯛꯊꯣꯔꯀꯥꯟꯗ ꯃꯥꯏ ꯄꯨꯟꯁꯤ ꯍꯥꯏꯕ ꯃꯍꯤꯡꯗꯨ ꯍꯤꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯉꯥꯡꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯍꯥꯟꯅ ꯌꯦꯡꯅꯦꯕ ꯑꯩꯁꯦ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯄꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯥꯗ ꯗꯤꯁꯥꯏꯠ ꯇꯧꯔꯒ ꯂꯥꯛꯑꯦ ꯊꯋꯥꯏ ꯑꯩ ꯍꯥꯏꯔꯤꯕ ꯃꯁꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ ꯁꯤꯁꯦ ꯀꯣꯟꯁꯦꯞ ꯑꯃꯗ ꯂꯧꯕꯤꯅꯣꯕꯀꯣ ꯑꯩꯈꯣꯏ ꯒꯦꯂꯦꯛꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯁꯦ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯒꯦꯂꯦꯛꯁꯤ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯃꯈꯛ ꯂꯩꯌꯦꯕ ꯁꯤꯒꯤ ꯒꯦꯂꯦꯛꯁꯤꯁꯤ ꯑꯗꯨꯝ ꯔꯥꯎꯟ ꯆꯠꯂꯒ ꯃꯥꯅꯣ ꯁꯤ ꯒꯦꯂꯦꯛꯁꯤ ꯃꯅꯨꯡꯁꯤꯗ ꯀꯅꯥꯝ ꯆꯪꯕ ꯌꯥꯔꯣꯏꯕ ꯍꯧꯖꯤꯛꯀꯤ ꯊꯋꯥꯏꯁꯤ ꯅꯠꯇꯅ ꯑꯗ ꯊꯋꯥꯏꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯊꯋꯥꯏꯁꯦ ꯑꯩꯈꯣই ꯃꯄꯨꯅ ꯊꯥꯔꯛꯏꯅꯦ ꯃꯄꯨ ꯍꯥꯏꯕ ꯑꯃꯠꯇꯅꯀꯣ ꯑꯗꯣ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯁꯤꯒꯤ ꯒꯦꯂꯦꯛꯁꯤꯗ ꯆꯠꯂꯣ ꯍꯥꯏꯅ ꯊꯥꯔꯛꯏꯅꯦ ꯑꯩ ꯁꯤꯗꯩꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯅ मासे लाक्चदोइने आदगी स्ट्रेट लाइन दा कोई अतै अतोप्पा लंबी का फारू याब जाते डायरेक्ट ने थारक दो जुदो कोई स्पेस का कापदा कोई डायरेक्ट आदगी दम पॉइंट तो काप बिदा अतै म पाइबा यादबगी टाइप दा अदन का मन डायरेक्ट लाकदो न दुदा सराउंडिंग दो कोलगा लेजबई लाइ अम खक इधौ हाइतारे को लाइ अम खक थेंगना मतम सिदा नंगसे अइसे सिगी महम सिदा ताइबं कुमै सानो सोन लाकपनी आई चलगे आई चंगेन हाइतने नंग यारोय हाइतने नंग सिगी ताइबं कुमै सानबगी मफम सिदा करिंग नंग चंगे हाइतारगदि सिगी कंडीशन रूल एंड रेगुलेशन कर लई सिगी रूल एंड रेगुलेशन जे नंग एग्रीमेंट साइन तौनगदमनि एग्रीमेंट साइन तौनरकांदा थोलकजु आइना एग्जिट पॉइंट पीदोइनी चंगिबजु आइना एंट्री पॉइंट पीदोइनी अदना आई याव यावदन पीबे यारोइना मबानी एग्रीमेंट साइन तौनने आइगा हजकी लाइसिका हाइता लाइ हाइतारेको अदुगा एग्रीमेंट साइन तौनरकांसिदा कंडीशन खरा पीनेबा नंगना सिगी चंगी माना वारी लीदोइने आइजे आदा पोकदोइजे कमाइन तौदुइनो हाबसे नोआम होदुन लोइबोक्से वारी लोइ लीने नंग सिरकांद सुवाइ तरो लाकनी आई लाक्ता लाक्तोने हाबी वारी दिने लीदि आई चंगत्रिङाइ सिदा नंगी कंडीशन नंगजे आदगी कोगी अपॉइंटमेंट लौरगा लाबने नंगी अपॉइंटमेंट सिदा लैरबगी पीरा इबगी मतुंगिना नंग तारीख असुक्सिदा पोकनी तारीख सिदा सुमाइन तरोगा लैगदबनी पोलागा नंग पुंसी खोंगचे सुमाइन तरो हिंगनी अदु सिगी खोंगचे केजे ग्रह सिंसिगी मतुंगिना नंगजी पुंसीसिदा अपॉर्चुनिटी सिसी पिरकनी नंग अदु हिंगदबनी अदु तरोकांदा नुंगाइ याफबा अदु वदा हाइदु नंग डिसाइड तौरगा चटकदा लाकदबनी अदु हिंगकांदा सिगुम्बा कंडीशन पृथ्वीगी ओइबा लೈ हाबसे मांगोंदा हाइने हार कांसिदा चंगेना चंग कांसिदा आइसिना जीव पानबगी केनोसे कोई पुकनिंगसिदा यावमिबा अंगांग हाइतारेको अंगांसिगी कंडीशन से आइनि येंगनेबा आइकी क्राइटेरिया सोनगदम पाइरकदोइने क्राइटेरिया सोनगदम क्राइटेरिया पिरइदुका अंगांग जे मयाम गर्भ पुरगा लेरमगनी थवाई आइदि चंगमोय अहाम था अनि अहुमबुकसे आइगी क्राइटेरिया जीगा मानबा मफमसिदा आइजे लोइनमक अमदंसत पाइरगा आइजे दुम येंग लैनेबा आई क्राइटेरिया जी हेक सुरे है मफमसिदा सिजना आई क्राइटेरिया सुरे है मफमसिदा मासे केनो संग लैग्रनी संग लैकांसिदा मागी मपुंग फाबा हाइबम लैरिबा कोई बॉडी जी मपुंग हेक फारे हाइबा मतमसिदाना आई जे संग यादोइने अदु नत्रि वाई थवाई आई सुनो चंगोय मरमदि आई चंगनबगी होनो क्राइटेरिया खरा सोरगंदा एग्रीमेंट यावरी अदुगी एग्रीमेंट दो चंद्रिबो हक्सांग से सागालकने हक्सांग सागाबदिदा आई चंद्रिबो मिहुन हाइबा पोसे खप्पोय अन सिकी मिहुन जे खत्रगस आंगांग दो सी हाइबदि याते मरम थवाई चंद्रिबने सी थवाई चंगजे 3 months तगिना को 3.5 ता चाहिँ था अहुम नत्रगन अहुम मखाइ साइदा आई थवाई चंगने आई हाइबा पोसे हजिकी आंगांगसिदा अदो हजिकती मसिगी टाइमिंग कितंग खतसिदा ngam haita था हम फाजलकांदा हजिकती अल्ट्रासाउंड नुपारा नुपीरा दुनिया दाने न तौर फन लौथोकांदा अल्ट्रासाउंड से चेक से हम तोइना चटपा हाइतारे चेक से तोइमनबगी सोइबने सिस हाइदे आंगांग दो मतम संगना तौरखनिना आंगांग सोइदरा आंगांग दा दुनिया दा थाइना आंगांग पोखमदम आंगांग डॉक्टर दी येंग सुनते चाबो तोकदम चा तोकदम तौरे आंगांग पोइ हजिकती हम सेक्शन मकनमनना सोइबम लाए concept से खंगदब अन डॉक्टर के नचु लामिना मोइति खंगपोते मी दु मयाम यामनिना अदु खतनी मोइन हाइदुसे अन इमा
ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯕ ꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯈꯪꯕꯤꯌꯣꯕ ꯊꯥ 3 ꯃꯈꯥꯏꯁꯤꯗ ꯆꯪꯉꯦ ꯊꯥ 3ꯗ ꯆꯪꯉ ꯅꯣꯏꯅ ꯌꯦꯡꯉꯨꯔꯦ ꯑꯉꯥꯡꯁꯦ IVF ꯀꯥꯞꯄꯅꯤ ꯈꯪꯗꯦ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯈꯪꯗꯦꯀꯣ ꯌꯥꯝ ꯇꯥꯡꯅ ꯐꯪꯕꯅꯤ ꯈꯪꯗꯦ ꯇꯧꯔꯀꯥꯟꯗ ꯊꯥ 3ꯗꯨꯗ ꯃꯤꯍꯨꯟ ꯌꯥꯎꯗꯦꯅ ꯍꯥꯏꯖꯤꯜꯂꯦ ꯃꯤꯍꯨꯟ ꯌꯥꯎꯗꯕꯁꯦ ꯉꯥꯏꯕꯤꯌꯣꯕ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯈꯔ ꯍꯞꯇꯥ 1 ꯍꯞꯇꯥ 2 ꯍꯥꯏ ꯉꯥꯏꯕꯤꯌꯣꯕ ꯍꯛꯆꯥꯡꯗ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯉꯥꯡꯗꯨ ꯁꯤꯕ ꯅꯠꯇꯦꯕ ꯑꯉꯥꯡꯗꯨꯒꯤ ꯐꯣꯝ ꯇꯧꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯊꯋꯥꯏꯗꯨ ꯆꯪꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯈꯛꯇꯅꯦ ꯊꯋꯥꯏꯗꯨ ꯆꯪꯉꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯤꯍꯨꯟꯁꯦ ꯐꯪꯗꯣꯏꯅꯦꯕ ꯊꯋꯥꯏ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯐꯣꯝ ꯌꯥꯝ ꯊꯨꯅ ꯇꯧꯕꯁꯨ ꯂꯩꯌꯦꯕ ꯊꯥ 2 ꯃꯈꯥꯏꯗ ꯐꯣꯝ ꯇꯧꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯃꯤꯍꯨꯟ ꯇꯥꯛꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯊꯥ 1 ꯃꯈꯥꯏꯗ ꯐꯪꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯣꯝꯗꯨ ꯆꯨꯝꯈꯤꯕꯩꯅꯦꯕ ꯑꯗꯨ ꯐꯣꯝ ꯆꯨꯝꯗ꯭ꯔꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗꯗꯤ ꯊꯋꯥꯏꯁꯤꯅ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨ ꯁꯨꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯁꯣꯝꯅꯥꯀꯟꯗ ꯆꯦꯛꯇꯣ ꯇꯧꯊꯣꯛꯑꯔꯦ ꯁꯣꯝꯀꯥꯟꯗ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦꯅ ꯂꯥꯛꯑꯦ ꯃꯤꯍꯨꯟ ꯌꯥꯎꯗꯕ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯐꯥꯎꯔꯣꯏ ꯃꯔꯝꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ꯭ꯔꯤꯁꯨ ꯃꯅꯨꯡꯗ ꯑꯉꯥꯡ ꯀꯔꯤꯝꯇ ꯇꯧꯗꯦ ꯁꯦꯐ ꯑꯣꯏꯔꯤ ꯀꯔꯤꯝꯇ ꯑꯁꯤꯕ ꯁꯦꯜꯗꯨ ꯁꯤꯗꯔꯛꯄ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯔꯤꯅꯦꯕ ꯀꯔꯤꯒꯨꯝꯕ ꯁꯦꯜꯁꯦ ꯁꯤꯔꯛꯄ ꯑꯁꯤꯕ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯅꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯕ ꯍꯛꯆꯥꯡ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯕ ꯍꯛꯆꯥꯡ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯕꯣꯗꯤꯁꯤꯗ ꯁꯦꯜ ꯑꯁꯤꯕ ꯂꯩꯕ ꯌꯥꯗꯦꯕ ꯐꯠꯇ ꯍꯥꯎꯊꯤ ꯂꯩꯕ ꯌꯥꯗꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏ ꯑꯃꯥꯡꯊꯣꯡ ꯂꯥꯛꯏꯁꯦ ꯊꯤꯒꯨꯝꯕ ꯐꯥꯏꯗꯣꯔꯛꯏꯁꯦ ꯐꯠꯇ ꯍꯥꯎꯊꯤ ꯉꯥꯛꯇꯅꯦꯕ ꯃꯄꯥꯟꯗꯒꯤ ꯏꯟꯊꯣꯔꯛꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛꯅꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯍꯛꯆꯥꯡꯁꯤꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯒꯤ ꯀꯝꯄ꯭ꯂꯦꯟꯗꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯥꯛꯇ꯭ꯔꯤꯕ ꯍꯛꯆꯥꯡ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯣ ꯀꯔꯤꯝꯇ ꯇꯧꯕ ꯅꯠꯇꯦꯕ ꯊꯋꯥꯏꯗꯨ ꯆꯪꯗꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕ ꯍꯞꯇꯥ 1 ꯍꯞꯇꯥ 2 ꯈꯛ ꯍꯦꯛ ꯉꯥꯏꯕꯗꯅ ꯊꯋꯥꯏꯗꯨꯁꯨ ꯆꯪꯉꯛꯀꯅꯤ ꯅꯪꯒꯤ ꯊꯋꯥꯏꯗꯨ ꯆꯪꯗꯣꯏꯁꯦ ꯑꯉꯥꯡꯗꯣ ꯐꯣꯝ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯆꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗ ꯃꯤꯍꯨꯟ ꯐꯪꯕꯅ ꯁꯣꯝꯀꯥꯟꯗ ꯃꯦꯆꯤꯟꯗ ꯌꯦꯡꯀꯥꯟꯗ ꯐꯪꯉꯛꯀꯗꯣꯏꯅꯦꯕ ꯁꯤꯐꯧꯇꯪꯗꯤ ꯉꯥꯏꯕꯤꯌꯣꯕ ꯍꯦꯛꯇ ꯃꯤꯍꯨꯟ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯣꯡꯉꯥꯜꯂꯒ ꯂꯧꯊꯣꯛꯄꯗꯨꯗꯤ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯄꯥꯞꯇꯨꯗꯤ ꯅꯣꯏ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯄꯨꯅꯤ ꯗꯣꯛꯇꯔꯁꯨ ꯄꯨꯅꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯑꯗꯨꯝ ꯄꯨꯅꯤ ꯃꯔꯝꯗꯤ ꯄꯨꯝꯅꯃꯛ ꯅꯣꯏ 3-4 ꯌꯥꯎꯔꯒ ꯇꯧꯈꯤꯕ ꯀ꯭ꯔꯥꯏꯁꯤꯁꯅꯤꯅ ꯀ꯭ꯔꯥꯏꯝꯅꯤꯅ ꯑꯗꯨꯝ ꯅꯣꯏꯁꯨ ꯑꯗꯨꯝ ꯐꯪꯅꯤꯕ ꯑꯗꯨꯒꯤꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯉꯥꯡ ꯌꯦꯠꯂꯦꯅ ꯑꯗꯨꯝ ꯂꯥꯏ ꯑꯗꯨꯝ ꯈꯣꯏꯔꯝꯃꯛꯑꯅꯤ ꯀꯣ ꯑꯉꯥꯡ ꯌꯦꯠꯂꯦ ꯍꯥꯏꯔꯛꯑꯅꯤ ꯗꯥꯎ ꯌꯥꯔꯛꯑꯔꯣꯏ ꯑꯉꯥꯡ ꯂꯩꯔꯛꯑꯔꯣꯏ ꯃꯈꯥ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯅꯁꯤ ꯌꯦꯠꯂꯦꯒ ꯑꯗꯨ ꯌꯦꯠꯂꯦꯒ ꯑꯗꯥ ꯌꯦꯠꯂꯦꯒꯅ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯪꯕꯤꯌꯨ ꯃꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ